아랑 맡은다네. 쭈뿌. 자기 맡은 거 줄게. 당기실래? 아 쭈뿌. 넌 보지 안 놓을게. 빵. 게이밍 폰이네 도와. 그게 뭔 지고? 엔트로스 하거든요. 또 안오도 안오도 야가 레이노. 신홍도. ꯑꯗꯨꯗ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯍꯧꯔꯕꯗꯤ ꯁꯥꯒꯩ ꯃꯨꯠꯇꯦꯗꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ 사ꯒꯩ ꯃꯨꯠꯄ ꯃꯨꯠꯇꯕ ꯂꯩꯍꯧꯔꯤꯁꯤꯡꯁꯤꯒꯤ ꯈꯟꯗꯕ ꯌꯥꯕ꯭ꯔꯣ ꯃꯪꯂꯦꯝꯕꯤꯗꯨꯁꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯗ꯭ꯔꯗꯤ ꯃꯥ ꯃꯁꯥ ꯅꯍꯥꯅꯤ ꯍꯥ ꯑꯃꯗ ꯍꯥ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯊꯥꯒꯠꯄꯁꯦ ꯈꯔꯗꯤ ꯂꯠꯂꯦ ꯑꯗꯨ ꯂꯠꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯏꯆꯟꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕ ꯀꯩ ꯈꯔ ꯁꯨꯝ ꯇꯧꯕꯒꯤ ꯁꯦ ꯍꯧꯖꯤꯛ ꯍꯣꯡꯗꯣꯏꯔꯣ? ꯍꯣꯏ ꯍꯦ ꯆꯥꯗ꯭ꯔꯒ ꯁꯤꯟꯗꯣꯏꯅꯤ ꯃꯤ ꯂꯃꯥꯡꯁꯤꯗ ꯀꯃꯥꯏ ꯁꯦꯠꯇꯣꯏꯅꯣ? ꯅꯉꯛꯇ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯣ ꯀꯣꯔꯛ ꯀꯣꯏꯁꯜꯂꯣ ꯑꯗꯨꯒ ꯁꯦꯠꯂꯣ ꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯟꯅꯈꯤꯗ꯭ꯔꯣ ꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯉꯣ ꯑꯩ ꯑꯁꯥꯏ ꯂꯩꯒꯦ ꯑꯩ ꯑꯁꯤꯗ ꯂꯩꯒꯦꯀꯣ A few moments later. ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ. ꯊꯣꯏꯕꯤ, ꯅꯪ ꯌꯦꯡꯉꯛꯈꯤꯅꯨꯀꯣ. ꯈꯇꯝ ꯌꯥꯔꯕꯣ ꯌꯥꯔꯦ. ꯑꯦ A few moments later. ꯍꯣꯔꯃꯣꯟ ꯀꯩꯊꯦꯜꯗꯒ ꯄꯣꯠ ꯂꯩꯕꯒ ꯆꯪꯕꯁꯦ ꯏꯪꯂꯤꯁ ꯃꯇꯦꯛꯀ ꯁꯦꯠꯂꯒ ꯄꯣꯠ ꯂꯩꯕꯁꯤꯗ ꯈꯨꯠꯂꯩ ꯑꯃ ꯆꯨꯝꯃꯦ ꯏꯇꯥꯎ ꯇꯥꯃꯣꯒꯤ ꯃꯇꯥꯡꯁꯤꯗꯤ ꯐꯖꯅ ꯅꯩꯔꯦ. ꯏꯃꯥ ꯏꯕꯤ ꯃꯔꯛꯇ ꯇꯥꯃꯣꯗꯪ ꯏꯪꯂꯤꯁ ꯑꯃ ꯑꯅꯤꯒ ꯁꯦꯠꯂꯒ ꯆꯪꯕꯗꯣ ꯄꯣꯠ ꯂꯩꯔꯝꯗꯥꯏꯗꯨꯗ ꯃꯗꯨꯒꯤ ꯑꯁ ꯄꯣꯠ ꯂꯣꯜꯂꯒ ꯂꯩꯗꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯗꯨ ꯌꯥꯝꯅ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯏꯃꯥ ꯏꯕꯤꯁꯤꯅ ꯏꯃꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯈꯤꯇ ꯂꯩꯒꯦ ꯏꯃꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯤ ꯅꯪ ꯁꯣꯞꯇꯤ lagi hai sumi kaji Amerika ki loon dito hai betara gitu Amerika ronda I can work can see short only loan ga hai tar ga dito hai ba short loan je short loan dai dai injil kumar gari yaad hai injil chale ꯑꯩꯒꯤꯗꯤ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯇꯣꯃꯤꯝꯆꯥ ꯅꯪꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯣ ꯑꯩꯒꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯦ ꯀꯩꯅꯣꯅꯦ? ꯁꯤꯗ ꯂꯩꯁꯤ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯌꯦꯡꯉꯣ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯣ ꯍꯥꯏꯌꯣ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯗꯨꯅꯇ ꯂꯩꯔꯕ ꯃꯣꯕꯤꯝꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯑꯅꯧꯕ ꯃꯄꯨ ꯑꯃ ꯄꯨꯍꯟꯕꯤꯔꯣ ꯇꯣꯕꯤꯝꯆꯥ ꯀꯔꯤꯅꯣ ꯍꯥꯏ ꯇꯧꯔꯤ ꯄꯣꯃꯩꯁꯤꯕꯣ ꯃꯤꯅꯣ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯇꯧꯔꯦꯅꯦ ꯐꯣꯟꯗꯤ ꯆꯠꯂꯦ ꯑꯩꯅ ꯉꯔꯥꯡ ꯅꯝꯕꯔ ꯄꯤꯈꯤꯕꯗꯣ ꯁꯅꯥꯔꯩ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯄꯥꯏꯒꯦ ꯍꯣꯏ ꯍꯜꯂꯣ ꯍꯜꯂꯣ ꯅꯦꯠꯋꯥꯛꯁꯦ ꯄꯠ ꯄꯠ ꯇꯠꯂꯤꯅꯦ ꯁꯅꯥꯔꯩ ꯑꯁ ꯃꯌꯦꯛ ꯁꯦꯡ ꯇꯥꯗꯦ ꯄꯠ ꯄꯠ ꯇꯠꯂꯦ ꯍꯜꯂꯣ ꯀꯔꯤꯕ ꯑꯩꯅꯦ ꯇꯥꯗ ꯅꯨꯡꯁꯤꯔꯩꯅꯦ ꯅꯨꯡꯁꯤ ꯍꯥꯏꯔꯦꯅꯦ ꯁꯤ ꯑꯩꯈꯣꯏ ꯁꯥꯏꯅꯤ ꯏꯅꯦ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯃꯁꯛꯇ ꯅꯠꯇꯦ ꯐꯖꯔꯤꯁꯦ ꯃꯁꯥꯁꯨ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕꯅꯤꯗ ꯏꯅꯦ ꯑꯩꯅꯒ ꯈꯔ ꯐꯖꯕꯅꯦ ꯃꯥꯅꯒꯈꯔꯐꯖꯕꯅꯦ 이자가디 마삭 바짝가더리잖니 파레네 아 트위터디 세 그생세 파이로 너희네 юм나람들다 보러봐 쌀로해 아두기 못한 거 완리해 그기엔가 파이오나 뭐 하이그레니 많다우리지 호이 붕어 나 떠우잉게 떠우버니 빠카뜨나가주 떠우리죠 빠칼로누 ꯑꯗꯨꯏ ꯃꯇꯝꯁꯨ ꯅꯣꯡꯃ ꯁꯣꯏꯅ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯁꯣꯏꯅ ꯌꯥ ꯇꯥꯕ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯁ ꯃꯁꯤ ꯊꯥꯡꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦ ꯇꯧ
Nang ako nang. Ay ma. As! Longba lagi mi phu le kai si de la ti nang. Nakong na namang thi bala iban natro. Tacho waje. Mi ai ga koi na pa na pa na ba. Thang dom Kuri? ta tham dalo. Nang ga koi na ba? Hey! Thang dom ta. Unyong mo jesano. Nang sam da piro. Makak ka ke. Nate, siba ang ngok hai mi. Papa, elephant है मणिपुरी दा समूह हाइरा Samu ai bane. समूह हाइ सिबु सारामीरो Hoi ireng bam tumbay mapado ni samu ay je. Mi ni mi. Ana ne la ishe nang yenge na la ini the imana Su du wo. Kada. Ay wa nang tu udri bane. Ay kay daw ni hay no. Oh, se. Yang may